ꯎꯁꯤꯟ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ? ꯎꯁꯤꯟ ꯑꯐꯕꯕꯨ ꯑꯣꯏꯔꯤꯕꯔꯥ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯤꯕꯔꯥ? ꯑꯩꯗꯤ ꯂꯝꯂꯥꯟꯕꯤꯅꯤ, ꯎꯁꯤꯟ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯣꯏꯈ꯭ꯔꯒꯦ ꯃꯤꯌꯥꯝꯒꯤ ꯎꯁꯤꯟ꯫ ꯎꯁꯤꯟꯅꯤ, ꯃꯄꯣꯛ ꯑꯁꯤ ꯎꯁꯤꯟꯅꯤ, ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ, ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯆꯥꯡꯌꯦꯡꯁꯤꯡꯒꯤ ꯃꯅꯨꯡꯗ 12 ꯄꯔꯤꯈꯥ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯄꯔꯤꯈꯥ ꯑꯁꯤ ꯂꯣꯏꯈꯤꯕꯗ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯏꯌꯥꯡ ꯌꯥꯡꯂꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯔꯤꯖꯜꯇꯤ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯂꯥꯡꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯨꯝ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯜ ꯂꯥꯎꯊꯣꯛꯑꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯣꯡꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯅꯨꯡꯉꯥꯏꯅ ꯆꯣꯡꯈꯤꯕ ꯙꯣꯜꯒꯤ ꯃꯈꯣꯜꯗꯒꯤꯁꯨ ꯀꯔꯤꯁꯨ ꯇꯥꯔꯣꯏ꯫ ꯌꯥꯛꯅ ꯁꯥꯔꯝꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯃꯌꯥꯏ ꯈꯖꯤꯛ ꯈꯖꯤꯛ ꯆꯝꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯅꯨꯄꯃꯥ ꯄꯤꯛꯈ꯭ꯔꯕ ꯁꯣꯔꯣꯛ ꯅꯥꯀꯟ ꯑꯃꯅ ꯈꯣꯡꯕꯥꯜ ꯑꯣꯏꯕ, ꯅꯥꯀꯜ ꯑꯃꯅ ꯂꯧꯕꯨꯛ ꯑꯣꯏꯕ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯕ ꯃꯈꯩ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯈꯖꯤꯛꯇꯪ ꯃꯃꯥꯏ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯈꯤꯕꯗ ꯂꯧꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯈꯣꯡꯕꯥꯟꯗ ꯇꯥꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯡꯅ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨ ꯀꯣꯟꯊꯣꯡ ꯑꯃꯒꯤ ꯃꯄꯥꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯀꯣꯟꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯅꯨꯄꯃꯥ ꯁꯥꯏꯀꯜꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯂꯒ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯍꯥꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯄꯁꯤꯗ ꯀꯣꯟꯊꯣꯡꯁꯦ ꯑꯃꯨꯛ ꯂꯣꯜꯂꯝꯃꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯅꯠꯇꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯤꯗꯕ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯁꯠ ꯁꯠ ꯍꯥꯡꯂꯝꯂꯒ ꯁꯥꯏꯀꯜ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯕꯤ ꯆꯦꯟꯆꯠ ꯇꯧꯅ ꯏꯜꯂꯒ ꯁꯨꯃꯥꯡꯗ ꯁꯠ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯎ ꯂꯥꯎꯔꯗꯨꯅ ꯀꯧꯏ, ꯌꯦꯅꯤꯡ, ꯍꯣ ꯌꯦꯅꯤꯡ, ꯇꯥꯕ꯭ꯔꯣ? ꯃꯥꯂꯦꯁꯦꯝꯕꯤ, ꯄꯥꯕꯨꯡ꯫ ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯣ? ꯑꯁ! ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯅꯣ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯁ! ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦꯃꯤ꯫ ꯑꯦꯛꯖꯥꯝꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏ, ꯁ꯭ꯀꯨꯜꯗꯩꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯠꯂꯤꯕꯦꯝꯃ, ꯁꯥꯏꯀꯜꯒꯁꯦ ꯍꯣꯠꯇꯅ ꯊꯧꯔꯛꯄꯅꯦ꯫ ꯈꯣꯡꯕꯥꯟꯗ ꯌꯨꯡꯁꯤꯜꯂꯝꯗꯧꯕꯨ ꯈꯤꯇꯪ ꯉꯥꯏ꯫ ꯃꯤꯍꯨꯟꯒꯗꯤꯅꯦ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯩꯒꯤ ꯐꯣꯟ ꯄꯨꯔꯛꯑꯦ, ꯁꯤꯗ ꯌꯦꯡꯉꯁꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯥꯔꯛꯑꯅꯤ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ꯫ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯅꯁꯨꯅꯦ ꯏꯃꯨꯡꯗ ꯄꯥꯈꯠꯇꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯅꯥꯈꯤꯕꯗꯨꯗꯅꯦ ꯃꯣꯏꯁꯦ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯀꯧꯊꯣꯔꯛꯑꯣꯗꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯊꯣꯛꯂꯛꯑꯅꯤ, ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯅꯪ ꯂꯥꯛꯑꯦꯁꯨ ꯈꯪꯍꯧꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, ꯑꯅꯨꯄꯃꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯅꯤꯅꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯤ꯫ ꯑꯍꯨꯏꯃ, ꯑꯩꯁꯨ ꯄꯥꯈꯠꯇꯅꯅꯦ ꯌꯨꯝꯗ ꯌꯦꯡꯗꯕꯤ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯂꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯃꯄꯥ ꯅꯤꯂꯀꯃꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗꯦꯗ, ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯗꯨꯗ ꯍꯦꯛ ꯅꯥꯁꯤꯜꯂꯛꯇꯅꯅꯦ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯑꯅꯨꯄꯃꯥ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯌꯥꯎꯕꯩꯗꯤ ꯋꯥꯡꯅ ꯑꯗꯨꯝ ꯌꯥꯎꯔꯛꯇꯧ ꯂꯩꯔꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯈꯠꯂꯤꯁꯤꯅ ꯌꯦꯅꯤꯡꯁꯦ ꯄꯣꯖꯤꯁꯟ ꯌꯥꯎꯒꯗ꯭ꯔꯅ ꯑꯁꯥ ꯇꯧꯕꯅꯦ꯫ ꯑꯗꯨꯗ ꯃꯥꯅ ꯅꯥꯈꯤꯕꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯎꯔꯛꯑꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯄꯅꯤ꯫ ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯑꯃꯨꯛ, ꯇꯥꯅꯤꯡꯗꯦꯀꯣ ꯄꯣꯖꯤꯁꯟ ꯀꯥꯏꯅ꯫ ꯏꯁ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯌꯥꯔꯦ, ꯄꯨꯡ ꯇꯥꯔꯝꯃꯅꯤ ꯌꯦꯡꯉꯣ, ꯕꯕꯥꯅ ꯊꯥꯔꯛꯄ꯭ꯔꯥꯅ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯅꯨꯄꯃꯥ ꯄꯨꯛꯆꯦꯞꯇ ꯌꯦꯛꯂꯝꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯃꯄꯥꯆꯥꯅ ꯃꯄꯥꯅ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯏ꯫ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯅꯅꯕ ꯇꯧꯔꯤꯉꯩ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯊꯤꯟꯊꯗꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯃꯄꯥ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝ, ꯊꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ, ꯌꯦꯅꯤꯡꯕꯨꯗꯤꯅꯦ 20 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯕꯅꯤ꯫ ꯅꯪꯗꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦꯀꯣ꯫ ꯃꯥꯔꯛꯇꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯍꯦꯛ ꯌꯦꯡꯉꯣ꯫ ꯍꯣꯏ ꯕꯕꯥ, ꯌꯦꯡꯉꯒꯦ, ꯑꯝꯇ ꯊꯝꯃꯣ꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯗ ꯀꯣꯜ ꯀꯛꯂꯒ ꯋꯥꯆꯦꯞꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ, ꯐꯥꯔꯁ ꯗꯤꯕꯤꯖꯟ, ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ, ꯑꯌꯥꯝꯕꯁꯤꯡꯗꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ PDF ꯅꯤ ꯊꯥꯔꯛꯂꯤꯕ ꯑꯗꯨ꯫ ꯇꯣꯞ 20ꯒꯤ PDF ꯑꯗꯨ ꯍꯥꯟꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯀꯣꯛꯇꯒꯤ ꯌꯦꯡꯗꯦ, ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕ 20 ꯄꯣꯖꯤꯁꯟ ꯃꯄꯥ ꯑꯗꯨꯗ ꯁꯠ ꯁꯠ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯎꯔꯦ ꯌꯥꯎꯔꯦ! ꯑꯁ, ꯌꯥꯝ ꯍꯔꯥꯎꯋꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯀꯅꯥꯝꯇ ꯍꯥꯏꯗ ꯃꯊꯟꯇ ꯍꯔꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯇꯣꯝ ꯍꯔꯥꯎꯔꯤꯗꯨꯕꯣ? ꯌꯦꯅꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯅꯣ, ꯀꯔꯤꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯑꯅꯨꯄꯃꯥ ꯅꯣꯛꯅ ꯅꯣꯛꯅ ꯍꯔꯥꯎꯕ ꯍꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯥꯕꯨꯡ, ꯄꯣꯖꯤꯁꯟ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯦ ꯍꯥꯏꯅ꯫ ꯑꯗꯣ ꯌꯥꯎꯔꯦꯕ, 20 ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯦ꯫ ꯅꯥꯒ ꯅꯥꯔꯝꯗ꯭ꯔꯗꯤꯅꯦ ꯃꯀꯣꯛꯇ ꯌꯥꯎꯖꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯦꯗ,
ꯅꯥꯔꯒ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯇꯣꯞ 20ꯗ ꯌꯥꯎꯔꯛꯏꯁꯦ ꯐꯕꯨ ꯐꯃꯜꯂꯕꯅꯤ꯫ ꯅꯤꯂꯃꯅꯤꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯅꯦꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯌꯦꯅꯤꯡꯅ ꯑꯃꯨꯛ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯁꯣꯏꯗ꯭ꯔꯦꯀꯣ꯫ ꯑꯅꯨ ꯁꯥꯎꯔꯪꯅꯅ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗ ꯌꯦꯡꯂꯒ ꯁꯦꯡꯗꯦ ꯍꯣ ꯁꯦꯡꯗꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯤꯕꯨ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯟꯅꯕ ꯌꯥꯕꯗꯧꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯄꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯟꯅ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯃꯣꯏ ꯕꯕꯥ ꯐꯣꯟ ꯂꯥꯛꯏꯌꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯣꯟ ꯂꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯂꯩꯁꯦꯝꯕꯤ ꯑꯅꯨꯄꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯅꯨ ꯅꯪꯗꯤ ꯀꯝꯗꯧꯔꯦ ꯅꯪꯒꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ꯫ ꯑꯁ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯄꯣꯖꯤꯁꯟ ꯌꯥꯎꯕꯒꯤ ꯍꯔꯥꯎꯔꯤꯉꯩꯗ꯫ ꯊꯤꯗ ꯃꯁꯤꯗꯤ ꯅꯪꯒꯤꯕꯨ ꯀꯝꯗꯧꯔꯦ ꯍꯥꯏꯌꯨꯗꯅ꯫ ꯌꯦꯅꯤꯡꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯑꯩꯁꯨ ꯅꯪꯒꯤ ꯀꯥꯎꯏ ꯍꯥꯏꯔꯛꯑꯣ꯫ ꯀꯥꯎꯅꯤ ꯅꯪꯗꯤ ꯀꯥꯎꯅꯤꯕ ꯅꯪꯅ ꯀꯥꯎꯕꯗꯨꯗꯤꯅꯦ ꯄꯛꯆꯩ꯫ ꯑꯁ ꯌꯥꯔꯤꯁꯦ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯝ ꯈꯪꯅꯤꯡꯂꯕꯣ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ꯫ ꯍꯣ ꯈꯪꯅꯤꯡꯂꯦ ꯌꯥꯝ ꯈꯪꯅꯤꯡꯂꯕꯗꯣ꯫ ꯍꯥꯏꯕꯤꯔꯒꯦꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯍꯥꯏꯌꯦ ꯃꯥꯔꯛꯇꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯡꯂꯁꯤ ꯋꯦꯕꯁꯥꯏꯠꯇꯣ ꯌꯥꯝ ꯆꯤꯜꯂꯤ ꯃꯥꯜꯂꯦ ꯅꯪꯒꯤꯗꯨꯕꯨꯗꯤ ꯊꯥꯔꯛꯄꯗ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯕꯕꯥꯅ 90 PC ꯆꯠꯂꯦ ꯍꯥꯏ꯫ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯃꯥꯔꯛ ꯀꯌꯥ ꯈꯦꯠꯅꯕꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ ꯑꯩꯒꯤ ꯈꯪꯂꯕꯅꯤꯅꯅꯦ ꯅꯪꯒꯤꯁꯨ ꯈꯪꯉꯁꯦꯕ꯫ ꯌꯥꯔꯦꯀꯣ ꯌꯦꯡꯉꯒ ꯀꯩꯁꯨ ꯍꯦꯟꯒꯠꯂꯛꯇꯧ ꯂꯩꯇ꯭ꯔꯦ ꯏꯁꯥꯅ ꯄꯥꯝꯖꯔꯦꯕ ꯔꯤꯖꯜꯠꯁꯦ ꯀꯥꯏꯗꯒꯤ ꯑꯩꯅ ꯀꯥꯎꯈꯤꯕ ꯑꯃ ꯑꯅꯤ ꯍꯪꯅꯒꯗꯕ ꯅꯪꯁꯨꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯦꯛ ꯇꯥꯍꯜꯂꯦ꯫ ꯑꯣꯖꯥꯅꯦꯅ ꯑꯗꯒꯤ ꯑꯩꯒ ꯇꯞ ꯇꯥꯏꯈꯩ ꯈꯠꯅꯈꯤꯕꯒꯤꯅꯦ ꯀꯧꯅꯗꯕ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯑꯣꯏꯁꯜꯂꯦꯗꯣ꯫ ꯃꯤ ꯎꯁꯤꯠꯇꯦꯅ ꯁꯣꯏꯕꯗꯒꯤꯅꯦ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯤꯡꯗ ꯃꯃꯥꯡꯗ ꯐꯝꯃꯦ ꯀꯥꯎꯈ꯭ꯔꯒ ꯋꯥꯔꯗ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯪꯖꯗꯦ ꯍꯥꯏꯕ ꯅꯣꯏꯗꯧꯅ ꯍꯩꯕ ꯑꯣꯏꯗꯤ ꯏꯊꯟ ꯐꯝꯂꯁꯨ ꯀꯥꯏꯗꯕ꯫ ꯏꯁ ꯑꯗꯨꯅ ꯗꯥꯎꯒꯤ ꯋꯥ ꯇꯥꯔꯦꯗꯅ ꯅꯪꯅ ꯍꯦꯜꯂꯁꯨꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏ ꯑꯗꯨꯒ ꯍꯩꯕ ꯍꯩꯇꯕꯒꯤꯗꯤꯅꯦ ꯀꯩꯝ ꯌꯦꯡꯅꯔꯣꯏꯁꯤꯀꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟꯒꯤ ꯋꯥꯗꯣ ꯇꯥꯕꯗꯅꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯇꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥ ꯅꯤꯂꯃꯅꯤ ꯐꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯣꯛꯂꯛꯏ꯫ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯃꯇꯦꯡꯅ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯁꯤ ꯌꯧꯕ ꯉꯝꯖꯕꯅꯤ꯫ ꯌꯥꯅꯤ ꯌꯥꯅꯤ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯑꯣꯖꯥ ꯍꯣꯏꯁꯨꯅꯦ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯒꯦꯀꯣ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯒ ꯂꯩꯁꯦꯝꯕꯤꯅ ꯀꯅꯥꯅꯣ ꯃꯈꯣꯏ ꯕꯕꯥ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯑꯩꯈꯣꯏ ꯏꯆꯟꯕꯤ ꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯣꯏꯅ ꯍꯔꯥꯎꯖꯗꯅꯅꯦ ꯇꯧꯔꯛꯂꯤꯅꯤ ꯁ꯭ꯀꯨꯜꯗꯣ ꯍꯧꯕ ꯆꯍꯤ 3-4ꯗ ꯉꯥꯏꯔꯤ ꯍꯟꯗꯛ ꯅꯆꯥꯅ ꯄꯣꯖꯤꯁꯟꯒ ꯌꯥꯎꯕꯁꯤꯗꯤ ꯃꯈꯣꯏꯗꯤꯅꯦ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯩꯅꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯔꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯇꯧꯕꯅ ꯐꯔꯦꯗꯅ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯥ ꯑꯅꯨꯄꯃꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ꯫ ꯑꯅꯨꯄꯃꯥ ꯃꯉꯣꯟꯗ ꯅꯧꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯈꯨꯝꯂꯛꯏ꯫ ꯑꯁ ꯄꯥꯕꯣ ꯑꯩꯒꯤꯗꯣ ꯀꯣꯟꯅ ꯃꯌꯥꯝ ꯍꯔꯥꯎꯕ ꯂꯣꯏꯔꯒ ꯍꯥꯏꯔꯒꯦꯗ ꯍꯧꯖꯤꯛ ꯍꯥꯏꯕꯗꯅꯦ ꯍꯔꯥꯎꯕꯝꯒ ꯈꯪꯉꯔꯣꯏꯕ꯫ ꯏꯍꯦ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦꯅꯍꯦ ꯏꯆꯥꯒꯤꯁꯨ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯟꯗꯛꯇꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯣ ꯌꯥꯎꯕꯗꯤ ꯃꯥꯁꯨ ꯐꯥꯔꯁꯇ ꯌꯥꯎꯔꯕꯅꯤ ꯃꯥꯔꯛ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯤꯕ꯫ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣꯅꯦꯍꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ꯫ ꯃꯃꯥ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯑꯃ ꯂꯩꯔꯗꯕꯅꯤ ꯉꯁꯤꯗꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯅꯤꯡꯒ ꯃꯈꯣꯏ ꯑꯅꯤ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯅꯨ ꯃꯥꯒꯤ ꯆꯤꯟꯐꯥ ꯄꯨꯁꯤꯜꯂꯕ ꯔꯣꯜ ꯅꯝꯕꯔ ꯑꯗꯨ ꯅꯝꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯌꯦꯅꯤꯡꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯕꯥꯕꯣ ꯁꯕꯖꯦꯛ 5 ꯂꯦꯇꯔ ꯆꯠꯂꯦ ꯃꯥꯔꯛꯁꯨ ꯌꯥꯝ ꯋꯥꯡꯉꯤꯕꯣ꯫ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ ꯄꯤꯁꯤꯁꯨ ꯌꯦꯡꯉꯣꯗꯅ ꯍꯣꯠꯂꯣ ꯍꯣꯠꯂꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯤꯁꯤ ꯑꯃꯨꯛ ꯍꯣꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ 88.5 ꯆꯠꯂꯦ꯫ ꯏꯁ ꯏꯆꯥꯁꯨ ꯃꯥꯔꯛ ꯌꯥꯝ ꯋꯥꯡꯉꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯦꯅꯤꯡꯅ ꯑꯃꯨꯛ ꯋꯥꯡꯉꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯩꯁꯨ ꯋꯥꯠꯂꯝꯃꯣꯏꯅ ꯑꯗꯨꯗꯤ ꯄꯥꯕꯣ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯕꯤꯌꯨꯅ꯫ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ ꯂꯩꯗꯗꯤꯀꯣ ꯏꯆꯥꯁꯤꯡꯒꯤꯕꯣ꯫ ꯂꯩꯁꯦꯝꯕꯤꯅ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯃꯈꯣꯏ ꯄꯥꯕꯣ ꯉꯁꯤꯅꯅꯦ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯌꯦꯡꯅꯅꯦ ꯃꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯗꯣ ꯍꯦꯛ ꯀꯧꯕꯤꯔꯁꯤ꯫
ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯨꯅꯦ ꯍꯌꯦꯡꯁꯦ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯕꯤꯔꯨꯔꯁꯤ ꯃꯥꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯑꯅꯨꯄꯃꯥꯅꯕꯨ ꯑꯗꯨꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ ꯃꯥ ꯂꯩꯁꯦꯝꯕꯤ ꯅꯣꯏꯗ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯄꯤꯖꯔꯔꯣꯏ ꯍꯥꯏꯔꯣ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯍꯩꯃꯥ ꯅꯣꯏꯗꯁꯨ ꯑꯃꯨꯛ ꯆꯥꯈꯤꯗꯧꯔꯤꯅꯤꯅꯦꯍꯦ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅꯗꯤꯅꯦ ꯍꯧꯖꯤꯛ ꯄꯨꯔꯛꯑꯣ ꯍꯥꯏꯍꯧꯔꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯆꯥꯔꯨꯔꯅꯤꯅ ꯂꯥꯛꯄꯩ ꯋꯥꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯖꯥꯈꯩ ꯄꯤꯖꯔꯒ ꯅꯨꯡꯗꯥꯡꯗꯣ ꯅꯣꯏꯗ ꯆꯥꯔꯣ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯂꯒꯦ ꯑꯅꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯅꯠꯇꯦ ꯑꯗꯨ ꯅꯪꯕꯨ ꯏꯆꯦ ꯔꯦꯈꯥꯗ ꯄꯥꯎꯒ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯃꯥꯗꯤ ꯈꯪꯂꯝꯃꯗ꯭ꯔꯣ ꯈꯪꯂꯝꯃꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯝꯂꯅꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯏ ꯑꯅꯨꯄꯃꯥ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯗꯣ ꯍꯥꯏꯗꯨꯅꯤ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯂꯩꯁꯦꯝꯕꯤꯅ ꯄꯥꯏꯔꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯣ ꯑꯅꯨꯄꯃꯥ ꯍꯜꯂꯣ ꯏꯃꯥ ꯔꯦꯈꯥꯅ ꯑꯃꯨꯛ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯣꯏꯗ ꯁꯨꯝ ꯆꯥꯔꯒꯦ ꯍꯥꯏꯔꯤꯔꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯌꯦꯅꯤꯡꯗꯣ ꯄꯨꯔꯔꯒ ꯑꯅꯨ ꯐꯣꯟ ꯑꯗꯨ ꯂꯩꯁꯦꯝꯕꯤꯗ ꯄꯤꯁꯤꯜꯂꯛꯏ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯏꯆꯦ ꯑꯉꯥꯡꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯁꯅꯨ ꯍꯣꯔꯦꯟ ꯊꯤꯜꯂꯛꯂꯒꯦ ꯍꯌꯦꯡꯗꯣ ꯑꯣꯏꯅꯅꯦ ꯏꯆꯦ ꯍꯣꯏꯗ ꯊꯥꯔꯛꯂꯒꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯁꯨꯅꯦ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯁꯤꯗ ꯅꯥꯈꯩ ꯑꯃꯇ ꯁꯦꯡꯒꯦꯅ ꯇꯧꯔꯛꯏꯅꯤ ꯊꯝꯃꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯅꯨꯄꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯥ ꯂꯩꯁꯦꯝꯕꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯊꯛꯅꯅꯕ ꯍꯩ ꯃꯍꯤ ꯂꯩꯔꯨꯈꯤꯒꯦꯀꯣ ꯌꯦꯅꯤꯡ ꯂꯥꯛꯑꯣꯍꯦ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯂꯩꯔꯨꯔꯣ ꯆꯠꯂꯣ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯅꯨꯄꯃꯥꯅ ꯄꯨꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯅꯨꯄꯃꯥꯅ 12ꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯐꯣꯟ ꯑꯃ ꯂꯩꯔꯁꯤꯀꯣ ꯍꯟꯗꯛꯇꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯒ ꯑꯃ ꯂꯩꯍꯜꯂꯒꯦ ꯈꯜꯂꯤ ꯌꯥꯔꯦ ꯄꯥꯕꯨꯡꯗ ꯃꯊꯥꯒ ꯁꯥꯍꯜꯂꯨꯅꯨ ꯍꯥꯏꯗꯦ ꯅꯪꯅ ꯄꯥꯏꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯒ ꯂꯩꯗꯣꯏꯅꯤ 10 ꯂꯣꯏꯔꯒ ꯄꯥꯏꯁꯦ ꯍꯥꯏꯕꯗ ꯌꯥꯗꯕꯗꯨꯗꯅꯦ ꯂꯩꯗꯕꯩ ꯋꯥꯅꯤ ꯑꯩꯗꯕꯨ ꯈꯔ ꯉꯥꯎꯁꯤꯟꯅꯕꯩ ꯄꯥꯏꯕꯩ ꯋꯥꯅꯤ ꯏꯁ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯃꯟꯗꯅꯅꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯀꯣ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯍꯔꯥꯎꯔꯅꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯂꯣꯏꯅ ꯌꯥꯔꯒꯦ ꯂꯩꯔꯕꯅꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯕꯗꯤ ꯉꯥꯎꯁꯤꯟꯅꯕꯩꯅꯤ ꯍꯥꯏꯅꯤ ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯔꯗꯤꯅꯦ ꯑꯐꯕꯗ ꯁꯤꯖꯤꯟꯅꯕꯩꯅꯦꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯌꯥꯔꯦꯕ ꯅꯪꯅ ꯊꯥꯒꯠꯃꯟꯗꯅꯅꯦ ꯑꯩ ꯅꯣꯡꯃꯗꯤ ꯇꯥꯔꯛꯄ ꯁꯣꯏꯔꯔꯣꯏ ꯇꯥꯔꯛꯑꯣꯏ ꯑꯣꯛꯄꯤꯅꯕ ꯂꯩꯗꯨꯗꯤ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯁꯤꯟꯅꯗ ꯁꯥꯅꯨꯗ ꯅꯪꯕꯨ ꯉꯥꯏꯕ ꯃꯤ ꯂꯩ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨꯀꯣ ꯅꯪꯅꯁꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯈꯟꯖꯔꯤꯗꯣ ꯑꯩ ꯎꯏꯀꯣ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯕ ꯁꯨꯡꯉꯥꯡꯂꯦ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏꯕ ꯗꯨꯀꯥꯟ ꯃꯄꯥ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯊꯧꯔꯛꯄ ꯑꯗꯨꯗ ꯌꯦꯅꯤꯡꯅ ꯀꯩꯅꯣ ꯗꯨꯀꯥꯟ ꯍꯦꯟꯗꯣꯛꯑꯦ ꯅꯪꯅ ꯊꯧꯔꯤꯁꯦ ꯑꯅꯨꯄꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯨꯁꯦ ꯁꯥꯏꯀꯜꯁꯤꯁꯨ ꯊꯝꯂꯝꯂꯁꯦ ꯈꯣꯡꯅ ꯂꯥꯛꯑꯁꯦ ꯍꯣꯔꯦꯟꯗꯤ ꯁꯥꯏꯀꯜ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯅꯤ ꯍꯣꯏ ꯑꯅꯨꯄꯃꯥꯒ ꯃꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯕꯃꯛꯇꯤ ꯅꯠꯇꯦ ꯂꯩꯀꯥꯏꯗꯤ ꯑꯃꯃꯝꯅꯤ ꯈꯨꯜꯗꯤ ꯄꯨꯜꯂꯤꯕꯅꯤ ꯑꯅꯨꯄꯃꯥꯒꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯍꯣꯏꯒꯤꯅ ꯃꯈꯥ ꯂꯩꯀꯥꯏꯅꯤ ꯑꯅꯨ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯀꯨꯝꯊꯔꯒ ꯌꯦꯅꯤꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯤꯡꯁꯤꯜꯂꯤ ꯌꯦꯅꯤꯡ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇ ꯁꯛꯂꯣꯟ ꯑꯃ ꯍꯣꯡꯂꯛꯏꯁꯤꯅ ꯑꯅꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯌꯦꯛꯄ ꯇꯩꯕ ꯍꯧꯏ ꯌꯦꯅꯤꯡꯅ ꯀꯩꯅꯣ ꯃꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯦꯔꯛꯏꯁꯤꯅ ꯑꯩ ꯇꯜꯂꯦꯕ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯤ ꯅꯪ ꯎꯅꯕ ꯂꯥꯛꯇꯣꯏꯕ ꯑꯅꯨ ꯏꯟꯇꯔꯚ꯭ꯌꯨꯒ ꯂꯥꯛꯇꯧ ꯂꯩꯕ꯭ꯔꯣ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯗꯤ ꯂꯥꯛꯇꯧ ꯃꯥꯟꯗꯦꯗ ꯆꯤ ꯂꯥꯎꯅ ꯃꯅꯤꯡꯗ ꯂꯦꯞꯄꯩꯕꯣ ꯃꯅꯤꯡꯂ ꯃꯃꯥꯡꯂ ꯅꯪꯕꯨ ꯌꯥꯝ ꯎꯅꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯂꯥꯛꯇꯣꯏꯕ ꯇꯥꯅꯤꯡꯗꯦꯀꯣ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯀꯥꯔꯟ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯌꯦꯅꯤꯡꯅ ꯀꯩꯅꯣ ꯃꯤ ꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯐꯅꯦꯛꯄꯨ
ꯍꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯨ ꯑꯣꯏꯁꯨꯅꯦ ꯑꯍꯟꯕꯁꯦ ꯁꯦꯠꯂꯣꯕ ꯑꯁꯤ ꯍꯥꯏꯅ ꯐꯨꯔꯤꯠ ꯑꯃꯁꯨ ꯄꯤꯔꯛꯏ ꯌꯦꯅꯤꯡꯅ ꯑꯅꯨ ꯐꯨꯔꯤꯠꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯀꯣ ꯐꯨꯔꯤꯠꯇꯨꯁꯨꯅꯦ ꯂꯤꯠꯂꯣ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯔ ꯇꯨꯔꯣ ꯊꯦꯡꯉꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯑꯅꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯏ ꯑꯅꯤꯗꯨꯅ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯃꯥ ꯔꯦꯈꯥꯗꯨ ꯐꯔꯛ ꯇꯥꯅ ꯆꯪꯂꯛꯏ ꯔꯦꯈꯥꯅ ꯍꯩꯃꯥ ꯅꯕꯥꯅꯤꯗꯤ ꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯑꯕ ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯣꯔꯣ ꯑꯅꯨꯄꯃꯥꯅ ꯑꯃꯨꯛ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯟ ꯁ꯭ꯇꯣꯞꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯄꯥꯎꯈꯨꯝꯒ ꯄꯤꯕ ꯅꯪꯗꯦꯕ ꯍꯣ ꯁꯤꯗ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯁꯥꯏꯀꯜ ꯊꯝꯕ ꯂꯥꯛꯄꯅꯤ ꯑꯃꯨꯛ ꯆꯠꯂꯗꯧꯅꯤ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯆꯥꯗꯅꯦ ꯂꯧꯕ ꯂꯥꯛꯑꯣ ꯔꯦꯈꯥꯅ ꯑꯃꯨꯛ ꯑꯗꯣ ꯕꯣꯕꯥ ꯑꯣꯟꯊꯣꯛꯅ ꯐꯤꯡꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯅꯨꯄꯃꯥ ꯏꯁꯧ ꯂꯥꯡꯂꯞꯅ ꯑꯣꯟꯊꯣꯛꯅ ꯀꯣꯊꯈ꯭ꯔꯦ ꯏꯃꯥꯁꯨ ꯃꯝꯗ꯭ꯔꯤꯉꯩꯗꯅꯦ ꯆꯠꯍꯧꯒꯦ ꯇꯧꯕꯅꯤ ꯂꯩꯔꯛ ꯃꯄꯥꯗꯣ ꯀꯤꯌꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯌꯦꯅꯤꯡ ꯍꯨꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯌꯦꯅꯤꯡ ꯎꯄꯥꯏ ꯂꯩꯇꯦ ꯔꯦꯈꯥꯗ ꯅꯣꯛꯁꯤꯟꯅꯔꯝꯂꯒ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯅꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯅꯤ ꯑꯗꯨꯃꯛ ꯈꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯠꯅ ꯑꯅꯨꯅ ꯍꯥꯏꯔꯛꯏ ꯗꯥ ꯑꯗꯤꯇ꯭ꯌ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯂꯣꯏꯕꯒꯤ ꯁꯨꯇꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄ ꯅꯪꯒꯁꯨ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯅ ꯍꯣꯏ ꯍꯥꯏꯈꯤꯕ ꯑꯁ ꯀꯩꯒꯤ ꯌꯥꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯍꯥꯏꯗꯦ ꯍꯣ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯗꯤꯅꯦ ꯌꯥꯅꯤꯡꯗꯕ ꯁꯥꯗꯣꯏꯕ ꯎꯅꯅꯤꯡꯗꯕ ꯁꯥꯔꯅꯨ ꯃꯥꯏ ꯁꯨꯇꯤꯅꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯪꯕꯗꯣ ꯑꯗꯨ ꯑꯣꯏꯁꯨ ꯍꯣ ꯃꯔꯩ ꯂꯣꯏꯔꯦ ꯅꯣꯏꯗꯩ ꯂꯣꯏꯁꯤꯜꯂ ꯆꯠꯄꯗꯨꯗꯤ ꯃꯥꯂꯩ ꯁꯦꯝꯕꯤ ꯍꯣꯏꯅꯅꯦ ꯂꯥꯟꯅ ꯈꯜꯂꯅꯤꯅ ꯑꯩꯈꯣꯏꯗꯩ ꯂꯣꯏꯁꯤꯟꯕ ꯂꯥꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯉꯁꯥꯏ ꯇꯥꯗꯕꯗꯣ ꯍꯣ ꯇꯥꯖꯔꯦ ꯑꯣꯖꯥꯅ ꯁꯤꯟꯕꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯗꯣ ꯈꯔ ꯊꯨꯅꯗꯤ ꯋꯥꯔꯤ ꯁꯥꯎꯀꯣ ꯊꯦꯡꯈꯤꯅꯤ ꯅꯪꯗꯤ ꯁꯣꯏꯔꯁꯨ ꯆꯦꯟꯅꯕ ꯅꯨꯄꯥ ꯅꯛꯅ ꯂꯩ ꯑꯩꯗꯤ ꯂꯩꯇꯦꯕ ꯅꯪꯅ ꯉꯥꯡꯕ ꯑꯃꯅꯦ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯉꯥꯡꯗꯕꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯗꯤꯇ꯭ꯌ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯅꯨꯅ ꯆꯠꯂꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯩꯔꯝꯃꯒꯦ ꯌꯦꯅꯤꯡꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯁꯤ ꯀꯩꯅꯣ ꯌꯥꯖꯔꯦ ꯑꯩ ꯋꯥ ꯈꯪꯗꯕꯤ ꯅꯠꯇꯦꯀꯣ ꯌꯦꯅꯤꯡ ꯇꯞꯂꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯤꯇ꯭ꯌꯅ ꯍꯥꯟꯅ ꯀꯧꯔꯛꯏ ꯂꯥꯛꯑꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯔꯦꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯦ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯁ꯭ꯋꯥꯏꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯕ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯅꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯔꯒ ꯆꯪꯉꯅꯤ ꯍꯥꯏꯗꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯐꯖꯕꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯌꯦꯅꯤꯡꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯊꯦꯡꯀ꯭ꯌꯨ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯁꯠꯇꯣꯛꯂꯒ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯀꯧꯕꯕꯣ ꯑꯗꯤꯇ꯭ꯌ ꯇꯞꯅ ꯀꯧꯔꯛꯏ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯀꯧꯕꯒꯤ ꯃꯔꯝ ꯈꯪꯗꯕ꯭ꯔꯥ ꯈꯪꯉꯤ ꯅꯠꯇꯦ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯉꯥꯏꯔꯤꯌꯦ ꯅꯪꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯨꯐꯥꯎ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅ 12 ꯂꯣꯏꯔꯒ ꯍꯥꯏꯗꯣꯛꯂꯒ ꯍꯥꯏꯕꯒꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗꯣ ꯌꯧꯕ ꯉꯥꯏꯕꯅꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯥꯝꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯌꯥꯕ ꯁꯨꯇꯤꯅꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗ ꯅꯪꯅ ꯄꯦꯟꯗ꯭ꯔꯗꯤ ꯑꯩꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯔꯣꯏ ꯈꯜꯂꯤꯔꯣ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯈꯟꯗꯕ꯭ꯔꯥ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄꯤ ꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯅꯤꯡ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯦ ꯌꯦꯅꯤꯡ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯇꯕ ꯉꯝꯕ ꯑꯣꯏꯔꯒꯦ ꯌꯦꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯅꯤꯡꯗ꯭ꯔꯒꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯣ ꯑꯅꯨꯄꯃꯥꯗ ꯄꯥꯎ ꯆꯦꯜꯂꯕꯁꯨ ꯅꯪꯅꯤ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗ꯭ꯔꯤꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕꯒꯤꯔꯣ ꯅꯪꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦꯅ ꯈꯜꯂꯤꯁꯤꯕꯨ ꯐꯥꯒꯤꯔꯕ ꯆꯠꯀꯦ ꯇꯧꯔꯝꯕ ꯑꯗꯤꯇ꯭ꯌ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯂꯩꯊꯣꯛꯎꯔꯕ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗ ꯌꯦꯡꯂꯛꯏ ꯑꯗꯤꯇ꯭ꯌꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯌꯦꯅꯤꯡꯅ ꯑꯃꯨꯛ 8:30 ꯄꯥꯎꯗꯤ ꯑꯅꯤꯔꯛ ꯍꯟꯗꯦ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯟꯕꯅꯤꯗ ꯃꯔꯨ ꯑꯣꯏ ꯈꯜꯂꯗꯤ ꯃꯨꯟꯅ ꯇꯥꯁꯤꯜꯍꯧ ꯌꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ
ꯌꯦꯅꯤꯡ ꯑꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯤꯇ꯭ꯌꯅ ꯂꯥꯍꯧꯏ꯫ ꯇꯞꯅ ꯇꯞꯅ ꯆꯠꯂꯨꯅꯦꯍꯦ, ꯇꯨꯅꯤꯕ꯫ ꯃꯊꯟꯇ ꯑꯃꯨꯛ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯌꯦꯅꯤꯡ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅꯁꯨ ꯈꯪꯕꯤꯔꯝꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯑꯁꯦ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅꯁꯨ ꯈꯪꯕꯤꯗꯨꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯀꯣ ꯌꯦꯅꯤꯡ, ꯌꯦꯅꯤꯡ ꯍꯨꯟꯕꯤ꯫ ꯑꯗꯤꯇ꯭ꯌ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕꯅꯤ, ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝ꯫ ꯑꯅꯨꯄꯃꯥꯒ ꯑꯗꯤꯇ꯭ꯌꯒ ꯂꯩꯀꯥꯏ ꯄꯨꯜꯂꯤ, ꯑꯗꯨꯒ ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯂꯩꯀꯥꯏ ꯇꯣꯉꯥꯟꯕꯅꯤ꯫ ꯑꯗꯤꯇ꯭ꯌꯅ ꯀ꯭ꯂꯥꯁ ꯑꯃ ꯍꯦꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯠꯃꯤꯟꯅꯕ, ꯂꯥꯡꯃꯤꯟꯅꯕ, ꯇꯤꯟꯅꯃꯤꯟꯅꯕꯗꯒꯤ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯤꯇ꯭ꯌꯅ ꯌꯦꯅꯤꯡꯕꯨ ꯇꯞꯅ ꯇꯞꯅ ꯃꯔꯨꯞꯇꯒꯤ ꯅꯨꯡꯁꯤꯕꯗ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯤꯇ꯭ꯌꯅ 12 ꯂꯣꯏꯔꯒ ꯃꯈꯥꯗꯤ ꯃꯄꯥꯟꯗ ꯇꯝꯕ ꯆꯠꯂꯝꯗꯥꯏ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯂꯣꯟꯅ ꯊꯃꯣꯏꯗ ꯊꯝꯕ ꯉꯝꯗ ꯃꯇꯥꯡ ꯃꯇꯝ ꯊꯤꯗꯅ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗ ꯅꯨꯡꯁꯤ ꯐꯣꯡꯂꯨꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯁꯨ ꯉꯝꯗ ꯃꯇꯝ ꯋꯥꯠꯂꯤ 12 ꯂꯣꯏꯈꯤꯒꯦ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯊꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯥꯁꯨ ꯂꯥꯞꯈ꯭ꯔꯕ ꯃꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯈꯜꯂꯛꯈꯤ꯫ ꯅꯛꯅ ꯂꯩꯔꯤꯉꯩ ꯊꯧꯁꯥꯔꯨꯗ꯭ꯔꯕꯁꯨ ꯂꯥꯞꯅ ꯇꯥꯝꯈ꯭ꯔꯒ ꯃꯒꯨꯟ ꯍꯦꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯄꯅꯤ, ꯎꯅꯤꯡꯂꯛꯄꯅꯤ꯫ 12 ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯀꯥꯎꯔꯝꯂꯗ꯭ꯔ ꯆꯤꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕ ꯑꯗꯨꯗꯗꯤ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯃꯥꯁꯨ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯌꯦꯅꯤꯡ ꯍꯨꯟꯕꯤꯒ ꯑꯅꯨꯄꯃꯥꯒ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯐꯅꯌꯥꯝꯅ ꯃꯝꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯍꯦꯟꯁꯥꯡ ꯂꯩꯔꯝꯂꯤ, ꯃꯃꯥꯅ ꯊꯣꯡꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯝꯂꯤ꯫ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗꯤ ꯃꯥꯃꯥ ꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯁꯠ ꯆꯪꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯃꯥꯅ ꯈꯪꯗꯕꯅꯤ꯫ ꯂꯩꯁꯦꯝꯕꯤꯅ, ꯅꯈꯣꯏ ꯑꯅꯤ ꯌꯧꯔꯛꯑꯕ? ꯀꯨꯏꯅ ꯆꯪꯉꯤꯅꯦ ꯅꯕꯥꯅꯤꯕꯣ꯫ ꯑꯃꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯄꯥꯎꯈꯨꯝ ꯍꯩꯈ꯭ꯔꯕ ꯑꯅꯨꯄꯃꯥꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯏꯃꯥ, ꯑꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯆꯪꯉꯤ꯫ ꯍꯣꯔꯦꯟ ꯕꯕꯥꯒ ꯏꯃꯥꯒꯅꯦ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤꯅꯦ ꯒꯥꯔꯤ ꯃꯆꯥꯗꯨꯗ꯫ ꯁꯥꯏꯀꯜꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯅꯁꯨ ꯁꯥꯏꯀꯜꯁꯨ ꯊꯝꯃꯝꯕ, ꯑꯗꯨꯗ ꯈꯣꯡꯅ ꯂꯥꯛꯄꯒꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯅꯈꯣꯏꯁꯨꯅꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯁꯦꯝꯕ ꯌꯥꯎꯔꯔꯣ꯫ ꯍꯦꯟꯁꯥꯡꯗꯤ ꯅꯪ ꯄꯥꯕꯨꯡꯅ ꯊꯣꯡꯗꯗꯧꯅꯤꯀꯣ꯫ ꯑꯧ ꯃꯃꯥ,